ngasi ayu pung 8:38 chappa matamda Manipur yauna North East State singda magnitude 6.8 chang yuar hakre yuar habadu numar moiduna awang nokpok lamdamda second tararom nike National Center for Seismology dagi pangwa paugi matungina yuar habadu gi epicenter adu Assam gi Tezpur dagi nongchuklomda kilometer 92 rom chalaga leiba mafam ama oiki loinana laimai dagi kilometer 13 rom lubu mafam da thoki yuar habadu numar moiduna Assam da yum yauna building ning khaiba lambi che khaiba mafam kaya da leinung dagi ising kap thorokli miyoi ani su leikidre COVID-19 लाइचत लाखिबदगी हौखिबा पुंग कुनमरी की मनुंगदा इंडिया दा क्वाइदगी वांगबो इना मियोय लाख अहुम लिसिंग हुमफु नौना COVID-19 पॉजिटिव ओइब थेंगरे नौना हेनगलक्लिबा मसिंग असिगा लोइनना लाइबाग असिदा पॉजिटिव ओइकिबा पुंग मसिंग क्रोर अमा लाख हुमफुतरा मापन लिसिंग मौत्रा तरेत चनिगा हुमफुतरे हेनग्रे हेल्थ मिनिस्ट्री नंगसि थादोरकिबा डेटा गे मतुंगिना हाइबा पुंगफम मसिगी मनुंगदा रेकॉर्ड ओइना मियोय लिसिंग अहुमगा चनिगा मौत्रा हुमदोई मथक्ता लाइचर असिदगी लेखिद्रे मसिगा लोइनना लाइचर असिदगी लेखिदबा पुंग मसिंग ani lising ama chamaga mari futare yaure COVID-19 yani suba wave pasi matau karam na thengnagani haibagi matangda nomugoiba khana nainabagi mifam ama ngase Deputy Commissioner Imphal East ki conference hall pangthokre khana nainabagi mifam aduda Imphal East ki ADM CMO SP Imphal East local representatives SDO SDCM ade police station sigi OC Singh sarugya ke Hairok Assembly Constituency के MLA Dr. Thokchom Radesham ngase Community Health Center Hairok ta ahanba dose ki COVID-19 ki vaccine kapthokre COVID-19 nagi ngakthoknaba lamdam asigi mayamsu chingnaba leitana vaccine kapthokpiyo laingak na sel lodana vaccine kapagi piriba khudong chaba si lobiyu haina MLA na miyam da appeal tawakle COVID-19 Phase 2 awareness program ama oiba Sevahi Sangathan 2 BJP Imphal Central District na seduna Central District ke ahanba oina ngasi thangwiban AC gi booth number 9/14 da hodokre malem gi miyoiba kunai da landarak liba COVID-19 gi ani suba web asinga thoknaba aikoi pumbana lainganga laichara sibunga thoknaba piriba chanakang monsing mapung fana ngak patangai fade haina BJP Imphal Central District in charge Minata Kinamong Haikre Captain PD na chana thaknaba polam sigi mamalgi matangda tha sigi tang kunmari amadi kuntare ta thokiba order adu ningthi na semdok jangai amade adai polam singi mamal hapchindringai chanaba yaroi haina All Manipur Students Union MSUG HRD Secretary Mani Ningthausan na fondokre wafam asing as DM College campus ta MSUG office ta pangthupa paugi ni famu da fondokibane COVID-19 laichada sidagi mi siba hengalakti basigi yanglaga Home Department Lokalakpa Jackson Tharangi Saruka Moina nase Porompat Police ki team amana Porompat Ayangpali Lambi crossing da marks uptana lakpa singi mathakta drive chathakre Imphal Police Station ki manung chanba mafam singda su COVID-19 ki SOP sing thugaiba maruoina miyam tinba mafam da marks uptana lakpa miyoi singi mathakta drive chathakre Laingak na go down hangbagi ayaba pidringaida loan na go down hanglambata natana price list thetana masagi yoningma mamalda yolamba nilakuthigi go down nase Manipuri Students Federation na thongnon sinkrai ngarang kagwa naurem laikai da yumama mai tharambagi wahodagi laikai gi miyam amade police ani ge marakta ningai sangdana ba thoktuna ihau aduda hakthengna yawba amade ain gi wangmada wangang dubadagi singjamai police na fagatkiba miyoi tarani thoi nase Cherap Court Puthokre Miyoi Tarani Thoi adugi hearing chatharaba matong numit tarit nigi police custody da remand lokthokre Promila Thokchom na iba Nobel gi lairik Ishwari Haunabi matungina ngasi fongkre Ningol Khut Manipur Wangjing na sinduna ngasi Khori Rol Sanglen Wangjing da pangthupa thawmamada lairik adu fongkibaga loinana Ningol Khut Manipur Wangjing gi secretary Haikham Chaubuna lairik adugi matangda wangangki